Wahanthok Labor Punsi live episode number 12 pasida mayam punamakpu brothok chobna taram no okcheri amasung mayam punamakpu no lukcheri mayam gi atat akham leitraba support nungsiba amasung viewership masina maram moraga ngasi aihagna Wahanthok Labor Punsi gi episode number 12 phauba amasung Wahanthok Labor Punsi gi bonus episode taruk successfully pangthok jaba broadcast thok jaba mayam gi maphamda lanthok jaba ngamjabani asigumlaba mamal naidraba mayam gi nungsiba mayam gi support mayam gi viewership asigi damakta ngamkhai leitana mayam punamakpu thagachari amasung nolokchari ngasigi episode number 12 asida ikoina discuss tawjagadawba topic asi how to take smart action aikoigi punsigi by design success oibagi lambi asida taking action haibasigi masigi role karino aikoi already mamangi episode discuss tauba haujakre aikoi gi action lo basina punsida success oibada kayamu yamna important oiba role ama lowi amasung aikoi gi action lo basi successfully pangthokpada aikoina phangnaba road blocking action sina karigino aikoigi punsida tu yamna maru oriba hariba mayam sigi matangda aikoi in detail oina mamangi episode aikoi discuss tawjakre ngasi amu aikoi makha sathajagani ngasi gi episode number 12 pasida taking action punsida to achieve success by design to live a life with meaning punsida success haibasi by design achieve torakpada amasung wahanthok leba punsi ama hingakpada action lobagi role asi ikoi amuk hena sugaina insights ka loina ngasi discuss tawjagani at length elaborate tawjagani amasung tabna ikoi gi action loba kanda action learning daba action loba de stopping factor kaya ama lakpa blockade kaya ama lakpa action loba ngamdaba ko sigi matang da ikoi kupna nainajagani aikoi karigumba punsida action lowdabana maram oiraga action si postpone tawbana maram oiraga action si delay tawbana maram oijaraga aikoi gi punsida success oiba ngamdaba aikoina pamjari ba aikoi gi dream madu achieve tawba ngamdaba masigi solution khara yamna practical oiba proven oiba successful oiraba prithibida success oikraba mioi kaya gi punsida apply tawkraba adugumlaba framework adugumlaba step khara aikoi discuss tawjagani mayam comment pibiro mayam gi suggestion pibiro mayam gi comment suggestion na aikoi gi discussion hariba platform Wahanthok Labor Punsi gi platform asida discuss tawjariba topic sing se hena mapung phahan bai bedu oigeni makha sathana aikoi makha tarakbada mu aikoi how to take smart action ko action khajitang loba amasung result yamna phangba madugi insight se karino masigi kana bana karino masi karam haina khoi pangthokani successfully masigi matang da soi khoi ngasi samna nainagani amasung next episode ta masigi makha ta na mu khoi elaborately khoi nainajagani ngasigi episode sigi main section asida changye dringe mamang da mayam da nolukna aihangna request amatang thamjage yaragadi live video asi yengbiriba mayamna isa na khangna jaba mioi taradang yaragadi share tawbiyu ngasigi platform asi yaragadi live oina yariba makai meite masa khudingda kanaba phanghanba haibadu oihenbada mayamgi mateng nijari yaragadi mayamna hariba video asi yengbiringi matamsida next 1 or 2 minutes da yaragadi amutang isagi khangna chana bada share tawbiyu loina na Wahanthok Labor Punsi hariba haki
movement succeed by design hariba movement asigi part am oina lokhatchaba ima londa yamna chamna aiha ki thamoi dagi aiha ki ningjaba pandam amaga loina na aiha na changchin jarak pa sigi khongjang asida mayam gi support mayam gi nungsiba mayam gi encouragement adu aiha na mayam dagi nijari maramdi hariba platform hariba movement asina yaragadi akhoi meeting masa khuding makta punsida by design success oibada by design mahaki mioi khuding maki ko ngasigi youth tungi mirol mayam purmaki punsida by design masagi punsida success achieve tawbada amasung wahan thok leiba punsi ama hingbada mating kharada oirabasu pangba ngamjarabadi haina ihakna masigi movement asi hawachabani maramdi aihaki punsida thengnajarakpa guidance leitabana maram oiraga mentorship leiraktabana maram oiraga aihaki punsida thengnajarakpa chaitheng kayadu ngasigi mirol amasung tungi mirol na yaragadi hairiba chaitheng sing adu hairiba chaitheng sing adu face tawdana makoina mai pakpagi lambida sangsin bangam jaba amasung makoina mai pakpagi lambida sangsin bamatamda movement asina kharada oirabusu success oibagi macha khara idea khara steps khara framework khara steps ideas amasung machak sing si proven oiraba malemgi pafam kayada centuries kayadagi hona ngasi fawbada leirakpa miyoibagi human civilization sida successful oikraba punsida impact ama piramba ngamlaba punsida ahenba level da ahenba thakta success oiba ngamkraba adugumlaba miyoigi punsidagi lophok charakpa proven oiraba success formula singadu hairiba platform asida ikhoi aihagna available oihenjaraga hairiba success formula singasi ngasigi mirol amasung tungi mirol namasidagi guidance lauraga makhoigi punsidasu success achieve tawbada success oibagi blueprint ama semgatpada success achieve tawbagi master plan ama semgatpada success achieve tawbagi mindset ama develop tawbada success achieve tawbagi skill mayam du develop tawbada success achieve tawbagi smart action adu lobada success achieve tawbagi habit develop tawbada punsigi awa nungai season khuding makta leverage tawjaraga navigate tawraga successfully mamang da sakatpa punsigi awa ba matang da su punsigi success oiba matang da su ko hariba platform asidagi hariba movement asidagi kanaba machak sing mamang da sakatpada success achieve tawbada mateng pangba machak sing lokhat le hairaga makhoi punsida by design success oibada mateng pangba adugum laba platform ama aihaki site gi best level da semgachagi haina movement na se hawachabani aihaki punsida thengnarakpa chaitheng sing adu tungi mirol ngasigi mirol na thengnadana makhoi punsigi success oibagi lambida chatpa ngamnaba honarakpada chatpa ngamnaba honarakpada success achieve tawwa ngamnaba honarakpada mateng machak amatang oirabasu pangba ngamjaradi haina ihang masi honajabani mioi kharadangi punsida oirabasu kanaba macha kharadang phanghanba ngamjaragadi aihangna tawjariba mayam sigi mahei adu mahei yale haina ihangna khanjagani yaragadi platform asigi information bro thokchongi social media platform Facebook YouTube channel amasung video singsi isagi khangna chana ba mioi taratang share to biu haina mayam the request tawjari amasung yaragadi malem da leiriba any state any country da leiriba meidi masa khuding makta yaragadi hariba information asi yohan bada mayam gi mating pangbiu meitei masa khuding makta punsida success oibagi guidance ama mentorship ama phangbagi right lei haibito ihagna chetna thajai hariba khongjang asida mayam gi support dijari thagat jari hauji koi wahandok leba punsigi episode number 12 taking actions masida sangsinsi masi sangsin jabaga loina na ihak mamang dai koina discuss tawjeki ba
presentation adu ai hak haiphet puthokjage mamang dai khoina kari discuss tawkiba yamna briefly ko in a very crisp and concise manner yamna samna haipetang discuss tawminaragadi aikoi hena perspective adu clear oigani haiba thaji ai hak presentation amutang pujarake wahan thok leiba punsi dai khoina paring naina chatharakpa live episode singa discuss tawjari basi punsi gi lambi da wahan thok leina hingba amasung by design success oibada mating pangba success framework ko success framework amai hangna discuss tawjabani framework adugi ming the house of success and fulfillment kawi hariba framework asida koigi life blueprint asina foundation oi yum mamagi mongda ekoi express tawjaba dum laba framework ni hariba house asigi pillar manga lei ahanba pillar da master the mind ani subada winning mindset ahum subada taking actions ahum mari subada winning habits manga subada leveraging the seasons of life ko asmaina koi कहता रहे पिलर सिंग सिगी मिंग कोई सुमाइना थमजे कोई ऑलरेडी कोई लाइव ब्लूप्रिंट की मतंग डिस्कस तौजख रहे पुंसी की ब्लूप्रिंट अमा कोई कमाइना सेंगुट कनी पुंसी दा वाहन थोक लेना सक्सेस अचीव तो बहाय बेसी की डेफिनेशन करीनो है कि पुंसी दा कोई पुनम की पुंसी दा असीगम लबा वाहन थोक लेबा पुंसी है बेसी इसा इसा की पुंसी दा पांसे लगा मधु करीना ओइगनी हाइबा अखोइना डिस्कस तौजखरे अदुगी मतुंगदा अखोइ मु हाइरिबा पुंसिगी वाहन थोक लेबा पुंसिगी इसा इसागी यूनिक ओइबा सक्तम मधु अचीव तौबगी मास्टर प्लान अदु अखोइ डिस्कस तौजखरे करम हाइना इसा इसागी यूनिक मास्टर प्लान अखोइ सिमजगनी हाइबागी मतंगदा डिस्कस तौजखरे मधुगी मतुंगदा अखोइ मास्टर द माइंड how to master the mind, how to develop a winning mindset, how to develop an unstoppable mindset, how to develop an unstoppable mindset, how to become unstoppable. Sigi matang dai koi discuss taujakre. Adu matung dai koi how to develop the winning skills. Ko koi gi what are the skills of extraordinary success? कोई एक्स्ट्राऑर्डिनरी सक्सेस पुंसीदे अचीव तौबगी दमकता करी करी स्किल्स दरकार ताई फ्यूचरिस्टिक स्किल्स करी करी नो हाइबेना सिंगबा डिस्कस तौजखरे अदुगी मतुंग दे कोई टेकिंग एक्शंस सिगी मतंग दे कोई एपिसोड अमा ममांगी एपिसोड ता पार्ट अमा कोई डिस्कस तौजखरे को करीगुंबा हाइरिबा टॉपिक सिंगसी मिस तौबिखिबा यावरगदी ममांगी वाहन थोकलेबा पुंसीगी episode 1 dagi horage episode 10 phawba yamna sangba episode amatana nate within 1 hours adum leibani aikoi ayangna live ta thaga chariba episode natraga videos mayam asi facebook tagi as a process live oiba video sing se matam akak naba matam khara matungda akak naba mit khara ni watungda mai koina delete tawi mai koi gi system dagi adumagna maram moiraga ayangna recast hairaga ko हरिबा वीडियो दु यामना अचंबा मोंगदा यामना मिनिमल very minimum edit ko यामना तेनबा यामना पिकपा को very minimum edit खर तौजरगा अहागना मु रिकास्ट हाइना वीडियो सिंग दु मु अवेलेबल हो हिंजै हरिबा वीडियो सिंग असि एपिसोड नंबर 1 दगे दुम फंगबिगनी एपिसोड नंबर 7 फावबा अहागना रिकास्ट अदु अपलोड तौजखरे अदुबु लाइव एपिसोड सिंगदी 11 फावबा अदुम अवेलेबल होइनी अदुबु मथंग ओइना ओल्डर ओइबा खर लीरबा लाइव वीडियो सिंग अदु फेसबुक की प्लेटफॉर्म दगी मकोइना डिलीट तौखिगनी अदुबु याके रिकास्ट की ओइबा वीडियो सिंग अदुदी एपिसोड 1 दगी अदुम परमानेंटली अदुम अवेलेबल होइगनी यारगदी अमुतंग गो थ्रू तौबियु यारगदी येंगबिखिबा मियोइ सिंगसु हंजिन येंगबदा आई मसिमनदी हाइजगे मसि वन टाइम
अखोगी वाच ओइरगा परफेक्ट ओइरोय यारगदी रिपीटेडली वाच तौबियु येंग खुदिंगी अनोबा वाखलोन अनोबा इनसाइट्स सोइदना कोकता लाकनी understand realize to bangam bigani understand to bangam bigani haibasi ahaki aset pathaja bani amasung YouTube channel lagi su adum yengba ya bigani YouTube channel da adum permanently hariba video sing si available oina lay aduna hariba past video sing si yengbiu ai huzik screen slide show da mulak sage sorry सिगी फ्रेमवर्क से नेकोने डिस्कस तौजरी सी अखोगी थर्ड मयाइदा लैरिबा अखोगी पिलर टेकिंग एक्शंस हाइब्रे सिगी मतंग दा अखोई ngasi खर डीपर ओइना खर डिटेल ओइना अखोई डिस्कस तौजगनी मयाम के कमेंट पिबिरो मयाम एनी अहांग डिस्कस तौजरीबा टॉपिक असिदा फ्रेमवर्क असिदा मयाम करी खनबी मयाम के ओपिनियन करी लेबिगे मयामना हाइरिबा फ्रेमवर्क असिगी ममांग डिस्कस तौजखरिबा steps mayam asi punsida isa isagi life te apply to bi ba ka yaubi khrabra yaubi kibo eragadi adugi kari experience phangbi kari result phangbi natraga adumgi any other better suggestions better ideas lai bi regasu share to bi ro punna mayam punamaki collective oiba opinion na hariba wahan thok leiba punsi hariba movement asi succeed by design hariba movement asi more perfect a better platform, a better movement when bada mayam gi mating ni jari athang lak chage ai ki framework asi ai na ijaki ba lairik from the countryside to the boardroom hairiba lairik adu dagi lokalak pa framework ni punsi da karam haina success oigani haibagi matang da framework adu ai ki lairik asi da share to jeki bani hairiba lairik asi था नि अहुम चुपना Amazon bestseller ओइना ताकि हारिबा लारिक असि को अखोगी सकनाइरबा मियोय कयाना पाबिखरे आई मसि रिपीट तौजररोइगे मयाम यदुम कंजम्पशन की ओइना शेयर तौजबनी वीडियो ओइना हाइपे येंगबियु पिक्चर्स ओइना से हाकी कोचिंग आइना कोच तौजबगी पिक्चर खरनी कोइ हुजिक लाइव ब्लूप्रिंट डिस्कस तौबा लोइजखरे master the mind discuss to ba loijakre winning skills discuss to ba loijakre hojik aikoina discuss tawjari basi taking actions hariba pillar asini yamna important oiba pillar ni okay adu de koi taking actions hariba sigi matang da koi discuss to minerasi ai amuk si remove to jarage taking actions ki matang dai hagna discuss to jeki basi I started with aina taking actions ki matang da discuss to jeki bada ahan bada ina verse ama quote ama hangna share to jeki from the very legendary mayam prom na sakhak narba historical oiba adugun ba legend अदुगुनबा legendary painter Pablo Picasso mahakna harab haibirami action is the foundation to all success ainako mana haibirami koigi koi action lobasina punsida success oibagi punsida mai pakpagi foundation ni haina mana haibirami ko ahagi isana su ahagi lairik ta quote ama isagi oiba quote ama share tawjaki taking action is the only way to fulfill your dreams. If you do not take actions, your dreams will remain unfulfilled. And I have a quote ama isagi oiba quote ama ihana share tawjaki punsi the action loba haibasina punsi gi isagi dream madu achieve tobagi amata ngairaba pambaini karigumba aikoina action lo da bataragadi aikoigi punsi gi dream aikoina punsi da mangjariba manglan adu unfulfilled oina mangphauna dana luisingani haibasi aihaki aihangna share tawjaki ba lari gadu dai hangna hapsaki ba quote amani ko sidagi haujage slightly mamangi episode da koina discuss tawjaki basi action lobagi kana basing je koi in detail koina share tawki ko aikoina hai ki action lobasina success kamai ho hinga da
ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯑꯃ ꯂꯧꯕ ꯀꯥꯟꯗ ꯔꯤꯖꯜꯠ ꯑꯃ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ action nama loba kanda result ama produce tawi action do lodravadi result produce tawti aikoina kari umba kana ba makhan gi smart action lo ki bataragadi kana ba makhal gi result phangi it's a very simple thing akoi gi chinna haibadadi angang amana su masi phongdokpa adum ngamgani haiba thajai adubu haribasi pangthokpa punsida pangthokpadi yamna lai sorry punsida pangthokpadi yamna luna thoi kariguma masi punsida pangthokpada yamna laina thomba taragadi adumati chamamba taragadi simple loiramba taragadi masi miyoi khudingmak smart action lobi loraga punsida okay mayam waro bija dei gi camera se battery loiba mali ko battery sam sindok sege mayam to line to lebi battery loiba nalamdre masi camera si aigi mahusa camera to na chade camera to pama hi hapchan jabani ado anyways makha sathasi ko yam nungai ba topic ni I am very excited taking action haibasi gi matang dai khoi ngasi in detail discuss tau jagani ko aine huji haijeri se ai example ma mayam da share tau jage ko kana gumba amana sak thongba cook tauba yamna haiba makhal gi recipes makhal gi ahawba items prepare tauba haiba miyo yamana ko mana chak se thongba kanda natraga yensang se thongba kanda items se mana cook tauba kanda mana cook tauragadi yensang ado perfectly ka hetare yensang ado mullaga hawna ma yam saba je karimo mahana yensang ado thongdaba taragadi tadra thongdaba taragadi karigumba hariba item se prepare tauda taragadi yensang adu oiba yade ko yensang adu oiriga thorakti as simple as that ekhone action lowdragadi result oideba result se phangdeba aduna action lowragadi result se phangi ahanbada ijam jamna foundation oina sidagi hose aduna hariba action ase koi karam haina smart action lowgani ko aina pamjaba line amasu leje aihana yamna pamjaba line amasu leje masigi line se mai mayam da share tawjage work smarter than harder reneko hard work tawgadabani adubo aina hard work tawriba chang do adudagi en hena smart work tawgadawni ba aduna hard work and smart work smarter than harder ko aina hard work tawjari do adudagi hena smart oiba thabak aina kariguma pangthokpa taragadi aina phanggadoba smart success aina phanggadoba result do it will be really big ko thabak khajitang pangthokpada result yamna phangba yaba adugumba process sama oigani hariba sigi matang da koi step by step adum sangsin minasi ko I am really excited nasi se yam important oiba topic ama oibina maram oiraga ada koi na simsu hai ki action loba kan da koi punsi de stress leba anxiety leba se tapna koi gi punsi dagi mang ki haiba si soi koi discuss tauki ko aduna aigi keno se camera se light se amna ngan ba mal ko yamna lang ba mali amta semjage second amta okay yar aina khanje okay aduna smart action se koi karam haina logani masigi matang da koi nasi in detail ekoi discuss tawjagani in detail elaborate tawjagani next aduki matung da ekoi sima su hai ki action loba kan da ekoi gi mind da kari gumba stress leiba anxiety leiba even depression leiba power da action loba horokpa kan da ekoi na continuously action loba kan da ekoi gi hariba depression hariba stressful oiba anxiety oiba situation mindset ki condition ado tapna tamna ekoi degi lapna chatki koi gi mind se active oiba hore positive oiba hore tapna dudagi amuk level wangkhalakpa taragadi
ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯑꯟꯁꯇꯣꯄꯦꯕꯜ ꯑꯣꯏꯕ ꯍꯧꯔꯛꯑꯦ ꯑꯦꯛꯁꯟ ꯂꯧꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯀꯣ ꯑꯦꯛꯁꯟꯁꯦ ꯀꯔꯤꯒꯨꯝꯕ ꯀꯟꯇꯤꯅꯨꯋꯁꯂꯤ ꯔꯤꯄꯤꯇꯦꯇꯤቭ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟꯁꯦ ꯂꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯑꯦꯛꯁꯟ ꯑꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯗ ꯍꯦꯕꯤꯠ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠꯁꯦ ꯀꯔꯤꯒꯨꯝꯕ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯈ꯭ꯔꯒꯗꯤ ꯍꯦꯕꯤꯠꯇꯨꯅ ꯄꯨꯟꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯁꯝꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯗꯤꯁꯀꯁ ꯇꯧꯈꯤ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯊꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯦ ꯑꯦꯛꯁꯟ ꯂꯧꯕꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯁ꯭ꯃꯥꯔꯠ ꯑꯦꯛꯁꯟ ꯂꯧꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯣ ꯑꯦꯛꯁꯟ ꯂꯧꯕ ꯀꯥꯟꯗ ꯄꯨꯟꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝꯁꯦ ꯑꯟꯐꯨꯜꯐꯤꯜ ꯑꯣꯏꯅ ꯂꯩꯍꯧꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯉꯦ ꯕꯠ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕ ꯑꯦꯛꯁꯟꯁꯦ ꯂꯧꯕ ꯉꯝꯗꯕ on a regular basis on a consistent basis action se lobada ko problem lakpa ai isagi punsidagi yamna samna wari ma share tawjege ko si se khoi procrastination da laktoni ka procrastination sina maram moiraga procrastination asi kesu nate aine action se logada bani haibesu ai khangjaba ko action si so khoi kari action lodoino haibesu so ingonda clear oina adum leijaba adu action se lobo ngamjadaba action se lobo ngamdri se kaino hai kanda maram yamna leisigi ko adu kona chengsin si action se lodaba postpone tawraga dum leiba hayeng tawge hangchi tawge hairaga adum postpone tawraga dum leiba mayam gi punsida yengbiriba mayam gi punsida asigumba incident leiragadi haipet recall tobiyo haipen ingsing biu punsida adugumba moment ka yaw kibra adudi aina yamna ko important oy haina di khanjaba yamna daka taba thabak ni haina di khanjaba adubu aina adum hayeng tawge hangchit tawge adum jeithokna adum jeithokna adum leiba maduna maram oraga 11th hour da thabak to tawba ko 11th hour da thabak to tawba aduidi kedawre anxiety lai kokta stress lai ko anxiety lakpuna maram oraga pakhatna ko ai thabak to pangkhokpa matamda adum आइदी परफेक्ट ओइने पांगथोकपा ngamgidaba ahenba level da isagi aina khangje isi bhoti tawba ngamba mini haibado aingonda sibo quality yaujai sigi gun yaujai sigi potential aingonda leijai sigi qualities aingonda leijai adubu haiba quality dugi level phauda pangthokpa ngamjadaba adongi punsida yaukibra haipet ningsing biu adugumba moment karam matamda yaukibage haibado ayaki punsida su yauki ko ai samna request ai share tawjage aina college tamjaringai matamda Guwahati gi Cotton College da aina tamjaringai matamda ko sigi matam se hostel la leijarame akhoi gi college ki ba hostel government gi hostel ko Cotton College ki hostel la leibase imana bani pa ma sang tani boys hostel li ka aduna adum hostel la leibagi yumdagi lam leijaraga su yungi family members kaya agi parents kaya agi parents sing miss tawjaragasu hostel gi ba life se tongan ba mani ba ahanba leiba kanda di horakpada di yamna nungairamde adu tamna adum hainerakpa kanda di kamai tawgeda aduda sum akhoi gi punsi se taibang pan se adum tamna lapthokhraga akhoi gi hostel gi life tu da adum akhoi mayam yamna close oiba relation ama build tawraga akhoi adum tu da leidana nungaina leiba haitare ko ado yum kauthogi haibanati aigi family kauthogi haibanati aduna tabida dum akhoi haireba leiriba hostel la leiriba imanaba sing duga ai family gi type ta dugumba bonding am oirakpa akhoi ga dum nungairakpa sina maram oiraga ko maru oina lairik paba natraga aigi study da tamna impact torokpa ado aigi important oiba study do hayeng tawge hangsit tawge haina dum khra yeithorok pai tare postpone torok pa sumaina I matam khrani sumaina I engonda su procrastination ki problems leirame ado yamna sing hairagadi si housing ning ba kanda yamna interesting oiba kaino amani experience amani ai housing phauba matang da nungdang da ko nightmare gi type ta lai ai tumba kanda mang da ga lai
ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯊꯥꯗꯣꯔꯦ ꯑꯦꯛꯖꯥꯝ ꯌꯧꯁꯜꯂꯛꯑꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯑꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯗ꯭ꯔꯦ ꯐꯖꯅ ꯄꯥꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯑꯀꯤꯕꯈꯛ ꯂꯩꯔꯒ ꯌꯥꯝꯅ ꯀꯤꯔꯝꯕ ꯃꯪꯗꯒꯀꯣ ꯌꯥꯝꯅ ꯀꯤꯔꯝꯕ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯑꯩ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯦ ꯕꯦꯛ ꯂꯧꯔꯁꯤꯔꯥ ꯕꯦꯛ ꯂꯧꯔꯁꯤꯔꯥ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯊꯥꯔꯒꯨꯝꯁꯤꯔꯥ ꯄꯣꯁꯄꯣꯟ ꯇꯧꯔꯁꯤꯔꯥ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯣꯏꯅ ꯊꯥꯔꯁꯤꯔꯥ ꯆꯍꯤꯁꯤꯃ ꯑꯩ ꯃꯥꯡꯍꯜꯂꯁꯤꯔꯥ ꯀꯥꯏꯅꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯖꯕ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯒꯤ ꯔꯤꯖꯜꯇꯣ ꯂꯥꯛꯑꯔꯣꯏ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄꯥꯈꯠꯆꯕ ꯃꯪꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯪꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯏꯟꯗ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ ꯑꯃ ꯀꯣ ꯐꯤꯌꯔꯐꯨꯜꯅꯦꯁ ꯑꯃ ꯑꯩꯒꯤ ꯃꯥꯏꯟꯗ ꯈꯔ ꯗꯤꯞ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏꯟꯗ ꯐꯥꯎꯈꯤꯕꯗꯣ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠꯇꯣ ꯑꯗꯨꯝ ꯈꯔ ꯄꯣꯁꯄꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯥꯏꯟꯗ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯐꯖꯅ ꯑꯩꯁꯦ ꯑꯦꯛꯖꯥꯝꯁꯦ ꯐꯖꯅ ꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯐꯖꯅ ꯄꯔꯤꯈꯥꯁꯦ ꯊꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯀ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯀꯤꯕ ꯑꯃ ꯑꯗꯨꯗ ꯁꯨꯝ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯀꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯂꯩꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤꯗ ꯅꯤꯡꯁꯤꯡꯉꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯥꯏꯟꯁꯤꯗ ꯐꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯏꯟ ꯁꯦꯠ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯄꯣꯛꯂꯛꯄꯗꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯐꯦꯛ ꯏꯃꯥ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯖꯁ ꯏꯝꯄ꯭ꯔꯤꯟ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗꯀꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯏꯝꯄ꯭ꯔꯤꯟ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯪꯗꯒ ꯃꯪꯉꯛꯄ ꯑꯃ ꯇꯧꯕꯁꯦ ꯁꯝꯋꯦꯌꯔ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯄꯥꯁꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯥꯏꯟꯁꯤꯗ ꯏꯝꯄ꯭ꯔꯤꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣ ꯑꯃꯒ ꯄꯣꯠꯁꯛ ꯑꯃꯒ ꯏꯟꯁꯤꯗꯦꯟ ꯑꯃꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯒ ꯔꯤꯂꯦꯇꯦഡ് ꯑꯣꯏꯕ ꯄꯣꯠꯇꯣ ꯔꯤꯂꯦ ꯇꯧꯔꯒ ꯂꯥꯛꯄꯅꯦꯕ ꯏꯟ ꯗꯤꯐꯔꯦꯟ ꯐꯣꯔꯝꯁ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯏꯌꯦꯕ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯐꯥꯎꯋꯦꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯈꯟꯕꯤꯌꯨ ꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯏꯠꯁ ꯑ ꯔꯤꯌꯦꯂꯤꯇꯤ ꯑꯣꯐ ꯂꯥꯏꯐ very very interesting isn't it it's a reality ni punsigi ko matang sida I second ani gi break am lojage absolutely second ani de laksege mayam line de थागतचरी mayam ngasi gi discussion asi gi matang da kari feel to biba kari suggestion lo biba leibiba share to biro adongi suggestion adongi opinion su tajaningi hauji ge khoi makha satha jage action khoi gi action lo bagi matang da ko ai hujik panja khare procrastination thabak tawbu da yeithokpa sigi pose adum ai khoi pnamagi punsi da ko tasingna hairaga I am very sure yengbiriba mioi khudingmaki punsi da su asumna procrastination oibana maram oirega punsida karigumba natraga karigumba posak khara aihakna manghan kiba natraga achieve to hum thokba achieve to khidaba natraga aihak isa se penja khidaba aina tawrise matam chana tawramagadi sumai tawramoi dawni kaina faw kiba ko adugumba moment sungsoi soidana yawbirangani haiba adugumba moment sungsoi soidana yawbirangani haiba aihaki thajabalai mayam ge comment bibiro ado aina lakchaningi se sumaina karigumba aduk important oriba punsida action loba hariba khoigi port ase karigino khoina si tongning se procrastinate tori se kari hangba jaba wahang ni ko khoina procrastinate tori se karino khoina khangi clearly action se loba taragadi ai punsida success hoigani
अदुब एक्शन से लौनिंग से करीगिनो it's a $1 million question ngasi sigi secret kara koi share to minasi ko yamna di chamna lei adu boy koi share to minasi aham bada ai sigi reason ahan ba reason masi ai hazage ai ha ki research ta ai ha na to zero research successful oiba music gi punsi ta to zero research ta successful oiba miyoi su makhoi gi punsi da karigumba matang natraga karigumba atopa matang amada in some or other moment in their life makhoi gi punsi gi tangka khara natraga atopa tangka khara da ko makhoi punsi gi tangka khara da procrastinate makhoi so dum tawki success oiba miyoi khuding punsi da mai pa khraba punsi da legendary gi punsi hingraba legend namagi punsi hingraba adugum laba miyoi singi punsi da suma koi procrastinate adum tawki but the difference is makoi gi procrastination gi habit to makoi repeat tawdiba madugi solution am puthoga aduragi improve tawraga mamang cha khalle ado huji ihang na haizeri se ihang na huji share to jagadori se procrastination tawri se karigi maram di koi any problem amagi root cause ta khangba taragari adugi result to ekoi mu thok mina bada phamina bada khara line thokani natra aduna ekoi se procrastinate tawbagi maram se hana ekoi amutang ekoi neina mina se discuss to mina se ahan bada procrastinate tawbagi ahan ba big reason se hak research se gi fangjaba se mase atai kari sunati ekoi gi punsi da isagi vision ama goal ama purpose ama leijadaba ayamu ka repeat tawjage ko punsida procrastinate tobagi ahan ben biggest reason se tai kari sunate punsida isagi vision isagi goal isagi purpose sama leijada basina maram khwaidagi chaw maram ma oi ko masina ikoi punsida kari yom matam da environment sina aingonda negativity influence pirakpa matam da natraga aigi punsida thoiba phibam sing adu nungai taba phibam ama oirakpa matam da aise condition duna ingoda suppress tawib nung dege ingoda power fudor kadoba agi direction da agi punsi gi success ki direction da ingada wadugum lobo posak se goal hariba vision hariba purpose hariba posak se masi leitabana khwai degi acho maram oye han ba ko ani subada punsi da decision loba hitaba punsi da indecisive oiba aikoi gi punsi se punsi ki tangka khuding makse ko aikoi gi punsi ki asang ba time frame amusu hairasanu atin bat matam amusu hairasanu ngasi gi nong ma 24 hours ki numit amabu oirasanu tha amabu oirasanu atraga sang laba punsi amabu oirasanu punsi habse it's a full of moments with the requirement to take decisions punsi se decision mayam na pullaga punsi gi journey ama oye life is a journey with a lot of decisions ko decision matam puno mata laura challe suppose ngasi hag na tawjari ba podcast asisu ai tawram da bu yai ko natraga ai hag na ngasi tawjari ba ai gi hawachari ba khongjang succeed by design hariba khongjang ki soi sigi khongjang sei hag na chathadana dum ai punsi personal life natraga ai hag ki work life adum continue tawram yai ko but aina masi tauge haina khalise it's a decision aina tawroi haina khanbadu it's a decision ko natraga nai hag ngasi tawjari ba platform ase ai software guma kari guma si nadana only ai hag ka hetare ai hag platform ma khakta tawjage haina khalamasu yai ba it's a decision ai hoji platform ahum dani live oina hoji tawjari se ko aina hoji tawje se Facebook ka YouTube ki channel ani ko adai Facebook ka sidai live tawjari ba it's a decision adumaina punsida ai achauba mi ma oina bo honage natraga mai pakpa mi ma oina bo honage it's a decision ngasi ayu ai ngan na hogat ke natraga thing na hogat ke khra thing na tum ge it's a decision ai ngasi gym chat ke natraga ai tum na lege it's a decision ai ngasi yensang a haw ma cha ge natraga dum yanaba dum lin ge it's a decision
ai mi amagi punsi da smile prok na ba ina kari gumba khara hona jage, it's a decision. Ai adum mingon da mateng pangjaro ai thokpa adum lei jage, it's a decision. Punsi hai bese decision ni ka. Ai punsi da yum panjaro ge, it's a decision. Ai yum palaga nungai ba family life ba mai hing jage, it's a decision. Ai ja isugi fana ba thabak tauge. Ai ja isugi kahata ri ja isubu next generation asi next level pukan ba ai effort mai hama thadaramge, it's a decision. Nate moi angang singi moi thoko taujani ai punsi nungai ragal loire, it's a decision. Aduna punsi hai bese decision ngak tani ba hai ba decision singje ai hak smart decision matam chana at the right time ai loba ngambra ngamdabra si se kari gumba loba ngamdraga diko decision lauda bana maram oiraga su punsi da procrastination create tawi khamina si maram singje ko hai ba sing se koina khamina ma matam da procrastination se kill tawda mateng pangani maram di sima kari gumba koina kill tawba ngamgraba procrastination hari ba habit punsi da ai hak na tawpham thopa thabak se aina pangthok taba adum postpone tawra leiba sigi habit sima kari gumba ai hak na kill tawba ngamjaraba isagi punsi da ai se success oibagi yamna chawa bridge adu cross tawre hane ko khan be yai mathang da hoigi procrastination gi mathang yamna chawa maram di kari no hai kan dai haki research tagi fangjaba ngak tani hangna share tawjare sing se mathang gi achawa reason di kari no hai kan da distraction sina maram moraga ko akhoi gi punsi da akhoi gi mind se matam punamukta alert oina positive oina layu haiba yadeba sise mi khuding maki punsi dani eha ki punsi da suni adongi punsi da su adom haina to birangani natraga punsi da mai pakra ba mi khuding maki punsi da su matam punamukta makoi gi mindset se matam punamukta strong oina like su leiteba karigum matam da khara strong oi karigum matam da khara dal oina leiba aduna karigumba ayhangna positive oina strong oina koi enthusiastic oina ko thabak tawda tawningba hainingba adugumba phibam da leiringe matam da ina social media yengna leire khalase natraga cinema ma yengna leithoi khalase yamna koi gi mind da consume tawganba mind da dopamine piba mind da nungai ba phauhanba ngahaki ko nungai ba pleasure piba adugumlaba thaba ma tawng leire khalase social media gi ko aina pamjaba line do the reel khara natraga video khara ina yeng lei rein khala singa si gi matam da di khogi miyoba khuding makki khutta mobile phone haiba sim lei re internet sima india do almost free gumbani ai sima haije ge ko ai telecom da 16 years ai lejera mi mayam na khangbiri duni north east ki telecom gi corporate telecom gi koigi strategy se almost ai hagna spearhead tawjerami launch tawjerami upgrade tawrami ko aduna india gi piriba service provider mayam se ngasi hoji airtel amasung jio na lead tawrga chali ko atai voda idea bsnl moina makha mathang da leire ko sidaina haijaningi se india da piriba internet ki mamal se internet use to gi cost se prithvi the quite cheapest way hoji haiba ge arthadi mobile sima adum ayam mi gi hogi youth poiro han boiro mi khuding maki khutta adum leire at the same time internet se world cheapest way sina maram oiraga aikhoida gi mind se consume oibagi yamna chawba maram ma oy aduna distraction sina maram oiraga aise social media sina khara dominating oibagi ai masi oina example laujabani sina tabate ite isu mayam lei aigi marup mapang aigi companionship ko ai thabak toba oiragana thabak ta gossiping toba ate mayam lei ko aigi mind se consume toba yaba productive oiba thabak isagi ithauda taseng na aina tobam thokpa isagi duty do adu aina langthomaga atopa aigi mind da nungai ba pleasure piba consume to badu mathabakta distract toraga leiba ko asuguma distraction sina su maram oiraga ko ai thabak tobada action lobada talhan bagi yamna chawba maram ama oi sisu yam chawba maram amani adaidi atopa maram amana
सिसु याम चाव मरम अमनी अखोगी थबक तौबदा थबक सुदबा थबक पांथोक्तबा पोस्टपोन तौना लेबगी याम चाव मरम अमना fear of failure को ऐसे फेल होइने न कीबा थबक से तौदी तौनिंगबा मयामसु तौनबा अदुबो ऐ करिगुम सी फेल होरति ऐना सी फेल होई तारगदि गुमी ममांग मीना करी हाइननी खोई ngasi की टाइम पान सिदा क्वाइदगी चावबा महिक से मीना करी हाइननी हाइबसिमको सिमा याम चाव पोरमने सी खोई एवॉइड तवम थोई ऐगी इथौनी ऐगी पुंसीनी ऐना पाम मोंग दे हिंगदौनी सी हायना फत्तब थबक तौबगी मतांग दि नतेको फत्तब थबक तौबद दे कैम सपोर्ट तौदे सी मतांग ऐना पुंसीदा अफब थबक अमा इसागी दमक्ता खुनागी दमक्ता कानाबा इल्लीगल ओइबा नतबा आनी ठीके लोइबा नतबा ऐ पुंसीदा ड्रीम अमा अचीव तौबगी अफब थबक अमा तौगे न खलक कांदा it's my life. I will do what I want to do. I will take charge of my life. Aigi punsi isana hingadawni. Isagi punsi ni. Isagi apamba mong de hingadawni. Migi minay oiraga natraga migi opinion de hingadawba nate. Adubu mina kari haina kini haibase. Aduki mati akoi da chaweba. Ravan dauna koi ghost amane koi mind se da thaba ma he tawge tawda mina aina kari gumba fail oirdi. Mina kari haina kini. Come on, fail oisano. Punsida fail oidraba mido. Punsida mai pa web. Achoba success ma punsida phangweb. Fail oidraba mi se kanano hai kanda punsida karigum khara try tawriba, achieve tawnaba try tawriba mi duneba. Try tawramdragadi ma fail fo oiroeba. Safe nate se. Punsida fail oigani, sorry. Punsida fail oigani haina karigumba ihangna risk lawdaba taragadeba. Adumuk chawba risk time panda leiteba. Punsida risk amata lawdaba mido. Aduni quite chawba punsida risk lawrise. My punsida chawba miyama achawba success ama mai pakpa karimata purakpanga moy. Mahaki punsida ahongba ma karisu purakpanga moy. Mahaki generation do. अदुम टाइम पास तौरगा लोइसन हिगनी मथंगी जनरेशन की दमकता अफबा पॉजिटिव ओइबा अहोंगबा कानाबा अमता तौरबंग मोय अदुना फियर ऑफ फेलियर हाइबसिसु यामना चावबा को आई हाइसिना मीना करी हाइना खिनी त नते ऑन द अदर हैंड आइना करीगुंबा फेल होई तारगदी आइगी सेन मांगदी को आइगी करीगुंबा इज्जत मांगदी आइगी अदुदु मांगदी असिगिसु अकीबम लेबा पुंसीदा माई पाक्रिबा मीसिंग से फेलियर कया फेस तौरगा सक्सेस ओइहिबा गांतनी थॉमस एडिसन आई रिपीटेडली मतंग कया दा हारिबा लेजेंड असिगी मतंग दा शेयर तौजेका थॉमस एडिसन नंगसी एकोई बल्ब से पुथोमनी मसीना मरम ओरगा एकोई ngasi मंगाल इलेक्ट्रिसिटी की मंगाल से एकोई सिजिनरगा एकोई पुसीदा comfort and convenient oiba life from my koi hing mani ko mahak se 10,000 times mahak se fail oi bulb se puthopada 9,999 times sorry 9,999 times kariguma mahak na try tawraga sidi kana dre haina ko ai 9,999 times for example natragana ai 9,000 times ai try tawre natraga 5,000 times try tawre si kana dre si oira ro haina kariguma loisalam koi si bulb se enjoy tawrab da baya eba mahak ki determination se kai no hai kanda I feel failure khudi ki maunda ko learning khra phangiba hariba learning do next step to sakrpada maunda mating panghi aduna 10,000 times failure 10,000 times learning different learnings step by step aduna mahak stepping stone oiraga light bulb pipe se mahana puthu mani ko sing dak thak chage thank you aduna fear of failure aina panjaki ba manga taruka sina maru oina aikogi procrastination oibagi punsida procrastination ki habit se develop tobagi maru oiba maram ka tare top reasons haibado
madu oi ko mayam kari khanbi hariba singsi matangda adongi punsidassu fear of failure gumba natraga punsida goal ama leibjaba wachaba natraga distraction yamna keno oiba natraga kahatare indecisiveness decision se clearly lobda problem khra oiba asugumba leibra leiba yaubra dumba moment leiragadi share to biro akhoi kahatare makhathana dum discuss tawsi sigi matungda I had na lakchadoi se ko akhoi matam se almost 1 hour hausi lagtore akhoi topic amaga I share to jage how to navigate through procrastination se akhoi punsidagi kill karam haina tawgani akhoi punsidagi lapna karam hai inthokraga punsida action lobagi habit ase karam haina develop tawgani ko how to kill procrastination and how to become more action oriented sigi matang da koi discuss tausi after that madugi matung da koi ne discuss tau jaga dori se how to take smart action these are very very important topics I am really excited aduna housik se karigum bai koi na procrastination se kill tawang amlaba at least we will be a very good action taker smart action taking dog ko next step lag seba at least we will be a good action taker karigumba ikone action se karigumba low target action low bagi habit ase karigumba ikogi lu tong da ikogi DNA da ikogi mindset ikogi body da karigumba install to bangam kragadi ikogi body is a hardware ni khan taragadi action low bagi software se karigumba ikogi hardware se da karigumba install to bangam khi taragadi punsi da mamang da soidana sakat kani haibase simadi sure oireko aduna sigi yam sorba secret formula se koi discuss to minasiko again see research based ngaktani research tagi koi ahangna lokhacharakpa points ngaktani yam thuna masi discuss to jege akhoi gi procrastination asi kill to bagi ahanba big step ti kai no haikanda the biggest step to kill procrastination is to take small steps. Khwaidagi chawba step procrastination kill tawbagi khwaidagi chawba step ti step macha lobiyo haiba confusion di hoide ko aina haijari se khwaidagi chawba step haijara roye khwaidagi ahanba masung khwaidagi maru oiba akoigi step ti procrastination kill tawbagi step ti akoigi take small steps achoba step khongthang lobi ganu achoba khongthang lobi ganu numit khudingi ai ngasi gi numita step manga khang mamang jakhatpa natra step ama khak mamang jakhatpa maning da di jattaba natraga mafam da di leitaba ai na ngarang leijaram ba mafam da adu da leitaba duragi step ama khongthang ama mang da kakhatpa step ama mang da kakhatpa small steps nongmodai hoigi chan sitara numit stars thungena khan taragadi punsi dai ke su yoroi amarom da haija taragadi ai practical oida haijage ko ai se punsi da crorepati oini ngai khalase karigum bai na sumaina khan khra bai kumsi chahi sik manung dai crorepati oigene ne khan khra ai hojikti karino hai kanda lising da ai sanari lising gi level da 1000 gi level da sanari 1000 gi level da sanari bai na ngasi handaki chahi sigai crorepati oien leptho kitaraga dieba ai singdon thagi tarak kaniba waton thagi taraga makhada khwang ti kaniba success oiroiba action su lawroiba maramdi aina crore phangna baina ko acho risk lawraga amuka moigi camera se issue thoi amtang second tang pibio mayam waro biro hana khanje ai camera to pom ngasi hapsabani anyways tamtamna dum correction to jarake okay aina khanje aina haijari se karigumba achoba step amai loge khan taragadi achoba step to tawna bo hona bada kai tare ai se adum soini adum mai pa oi aduna mai pak tabase mai pak tab mai thi base hanjin mai thi rak pa taragadi
करी तौनी हाई कांदा ऐसे थबक तौब तलकनी थबक तो कंटिन्यू तौब तलकनी डिमोटिवेशन हाई बदो इरकनी once demotivation से ओइ हि तारगदी तमल तमना केदौनी हाई कांदा आई confidence पांगकनी बा आई थबक से ngमद्रे आई सि तौब ngमदब मियोय अमनी हाइबसे आई माइंड इंस्टॉल तौरकनी बा once करिंग इसागी confidence से मांग हि तारबदी मियोय बसे ममांग दे चखत सुंगम गमोय मा एक्शन सु लोब लेपकनी तपना तपना केदौरकनी ngसागी stress anxiety depression निंगबा काइबा निंगमदबगी खोलाव लावरगा पुंसी लेनबा अदोंगी लाइन दा अदोंगी डायरेक्शन मा से लाकनी अदुना स्मॉल स्टेप से लोग तारगदी किदौनी आई करोड़पति ओइनिंगै खलसेब करोड़पति से अहामदा आई प्लान दौरनेबा सि सही अमरदी ओइरोय सही मंगा चंगचनु को सही मंगा दरी डेफिनेटली आई उइबम थोई आइने करिगुंबा चुम डायरेक्शन दा असेंगबा ब्लूप्रिंट अमगा लोइना अचुंबा ब्लूप्रिंट अमगा लोइना साइंटिफिक ओइबा प्रोसेस अमदा मेंटर अमगी मखादा आइना तौजरगदी definitely it is possible ko aduna aina huji haijaningi se aigi crore ama se suppose sahi amada tha amada week amada no mada di ai breakdown to biro adu ngasi numi se daina kari lupa sahum khak cham khak chawa khak tan taragadi compound toro sahi manga dai crore pati ur piya aduri no mada lupa chawa kamain tan gani si sida focus to biyo crore pati do so idane sip torokani aba no mada sangwa se tan taragadi ai example ni ko haizari se well worked out ai process ama kano adum haijabani adubu ai calculation si da here and there khaji khara oiram bai ai adubu ai haiba process di it's sacrosanct si yam thina chumma ba kano ni research based process ni ko nongmagi step macha mamam lobiyo ba nongmagi changwa tawra satpiyo ba compound tawrakanda dum ngamgani aduna changwa sida focus to biyo ba changwa se ngamdre not an issue lupa chani da focus to biyo ba sohum da focus to biyo ba sisu ngamdre na chama dagi hobiyo ba aisi ma so haijage ngasi ina cham tan doi se tha taru matung dai cham ta loi ba ngasi gi chama se tam na compound to roga tha taru matung dai gi skill develop to rokani ai gi saving hengalakani adure gi chama se changwa ulakani ba sahi matung na changwa se lising tara ulak pa yai no mada सुमाइना स्टेप चटप कांदा को आइगी स्टेप से compound तौरकनी अदुबु स्टेप मचाम लोबिउ स्टेप मचाम लो तादी मदु सक्सेस ओइगनी बा ngasi lupa cham tan bai do any how ai dum tan bangam ni ba natra chawnga tan bai do ngam ni ba ado idi numit tarani aina plan tawjari bai gi target lupa chawnga target macha do achieve torpa kan numit tarani is a success oirabani ba punsida numit tarani consecutively consistently success oibagi aigi nungda changi ba hormone do mind changi ba hormone do aigi hardware se changi ba hormone do it's really big it's magical aduna ingoda confidence ama pirakani ba ingoda sense of winning ado pirakani ba sense of success ai do pirakani ba sense of success ai se si se siga compared to medicine type of quantity sigi hormone siga asi orak pakanda punsi dane ai procrastination towning way thabak to adum continue to roga lening kani ba asuma ina kari umma matam kharani tha taru nataga sahi ma leiki ba kanda ko ai se thab action lobo dagi ne kanam dana thingba ngamoy action lobo ai se ai gi identity oirakani ai gi saktam oirakani mayam na su urakani ba madugi midudi action lobani haibada ai gi saktam na ai gi identity se sak talak poda action lobo mini haibado ai gi saktak oirakani ba si maina kana gona sigi identity se kari umbe jip to ba ngam khraba you will never ever procrastinate mathang da numi khudingi daily goal set tawbiu isagi aigi daily ngasi gi numita ene achieve tawdri se kari no to ithokpiu yam chawna yamna masing yamna tawbiganu ko ai ngasi kari achieve tawni haibado ngasi kari aina pangthong ngani ngasi gi numisi gi nongalak badegi numita phauta tumba phauta sigi complete plan ama ithoga thambiu akhoi gi mind ai se don't take chance with your mind can be overwhelmed by any emergency akhoi gi mind dai koina khanja bai ngasi disi tawrgen khan bai se karigumba ithoktragadi amal uloiraga ina karigumba thawak manga khak tawen khalasi number 1 thawak se lorakpada ina tik tawre this is done haibido karigumba tawdragadi kedawni humra
ꯑꯩꯒꯤ ꯃꯥꯏꯟꯗ ꯂꯩꯗꯨꯗꯤ ꯀꯥꯎꯈꯤꯅꯤꯌꯦ don't believe in your mind ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗꯀꯣ subconsciousꯅ ꯎꯡꯉꯒ ꯂꯩꯌꯦꯕ any emergency ꯑꯃ ꯂꯥꯛꯄ ꯌꯥꯏꯌꯦꯕ any ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ influence ꯇꯧꯔꯛꯄ ꯑꯃ ꯂꯥꯛꯄ ꯌꯥꯏꯌꯦꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯃꯥꯏꯟꯁꯦ once influence ꯑꯣꯏꯈꯤꯕ ꯀꯥꯟꯗꯀꯣ ꯑꯩꯒꯤꯅ ꯈꯟꯖꯔꯝꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩ ꯁꯤ ꯇꯧꯒꯦꯅ ꯈꯟꯖꯔꯝꯕꯗꯣ 마로굴리 로인 까오라니요 하와드 zatkhiraniyo adongi punsida sigumbo moment ka yawba thingna birabra I'm sure thingna biramani and thaji karigma thingna biragadi share tawbiro sumaina ithokpa written down daily goals si leitaragadi ko imang de iyaga thambiu pocket ta hapiu aigi kahetare mobile da hapiu anywhere ko in fact I would say everywhere aigi purse ta wallet ta hapiu pocket ta thambiu ko adaidi aigi mobile da hapiu yam sang nei bai da ka ta de bullet points ko matam yam mang du su ye next aina haja ningi se bulletproof from distraction lai yama lakshman rekha hainasu hainei ko apagi india gi oiba loan da ai sidagi henjalo ai nongmada social media da ko ai se maybe ai pung ani thabak tawni adu matung na social media da minute manga natrak minute tara natra minute trauma ai siga spend tawni na walk chat na haipet yengani natraga ai gi maru pang singa phone da worry sanani whatever ko ai any tawning ba tawbe any distraction ogeda ba thabak se schedule to biu nongmada ai pung ani thabak tawrni nga kai mind se light oina ba nga ai distraction oijage ko ai gi mai khoi gi mind se aina tawjari ba thabak sidagi pung amani karigma torokpa matam de ko dui matung da ngahak ma se ka tare boring orekpa thabak to continue tawning taba yawi ba ado atoppa environment amada ngahak shift tawai da makta medicine oina use to biu ba social media 10 minutes 15 minutes marum mapanga socialize to biu phone da hojing matam the internet is like you can connect anybody in the world from anywhere aduna ngahak 10 minutes 5 minutes 15 minutes socialize tor matung da amuk ithau da amuk changbiro ko distraction gi lai ama chingbiu ai sidagi hena distracted oiroi haibase isa da loina by design to ba yaba ngakni hari singse ko sumaina to biu next aina haijani se akhoi gi punsi da ko focus tawbagi damakta akhoi mindset se isa gi ithau da focus tawna leibagi damakta ko posak ani khag yamna important oi posak ani ka akhoi gi hardware siga akhoi gi software siga focus ta lehen bai damakta vital loina positive oina lehen bagi damakta akhoi gi body se energetic oi bai darkar ta ba energetic oi be se kari na pigani hai kanda physical exercise movement physical exercise to biu adum walk set po ibi yai morning walk evening walk su adum yai no ma 45 minutes kuma walk to biu ko natragana gym set pa pami baraga gym sana biu adubu karigumba physical exercise on a daily basis masi tawbagi habit leiraba miyoya to mahaki physical body ekoi hardware se matamrung te energetic oina positive oina leigini mase idle loiraga yamna tanba yengbada yamna lethargic oiba adugumba hakchang do oiroiba fitness oiraga leigini fit oiraga leigini ba ani subda ekoi software ekoi mind sisu active oina energetic oina enthusiastic oina thambagi darkar taiba hakchang active oiba se mind active oidragadi hakchang che tamna hakchang chi dal doreganeba maramdi hakchang siga mind na yam hele power kan base koi hakchang se hardware se software se drive torga challe mind sin drive torga challe aduna koi mind se karam haine active oina thamgani karam haine enthusiastic oina thamgani karam haine active oina karam haina unstoppable oina thamgani I would say meditation, affirmation, gratitude. Hariba ahuma se scientific oiba monga karigumba ayagna no mada 45 minute kumba hariba sita karigumba spend to banga maba
40 minutes for the hardware, 40-minute exercise, 40 minutes for minds, for the mind, for the software. Karigumba ikoina meditation, affirmation, and karigumba ikoina gratitude, karigumba practice tawjaba ngamnaba every day. Haira sing sigi matang da koi ai bonus episode oina dum detail meditation ki best way se karino, affirmation की best way से करीनो नत्रगा gratitude से करम हाइना तौगनी आई तम तमना दुम bonus episode ता bits and pieces अदुम share तो जगे हेना personalized ओइबा special ओइबा कोई mentorship नत्रगा coaching पाम्बिरगदी broadhawksom www.broadhawksom.com दा चंगबियु अदु दा register तौबियु register तौरगा I site tagi respond tawjarakani karmaina hariba coaching hariba mentorship da tawba yaba isagi pulsi da isagi daily life sida unique weba pulsi sida practical life sida karmaina install tawraga aina haijariba sing sidi concept ngatani aigi pulsi da karmaina install tawraga hariba sing do how to live these concepts in your life, how to develop these habits in reality in your own life isagi pulsi da karmaina hariba sorry isagi pulsi da karam haina hariba concept sing se practical life the convert to ba haibido ai hagna mentorship tawraga isagi pulsi da hariba sing install to ba yagani social media da natraga ai hagna free oiba platform da share to ba yada ba posak mayam le ko maramaduna I share to jadabani adu personalized oiba coaching tawjaraga hariba sing se ohen be yai Masimangi haki passion to prosperity quote sari se sida sisu part amani high basing sisu ko. Now, sorry. Physical exercise and meditation. Si tawba kanda koi haksang koi physical body asi active oina energetic oina enthusiastic oina thamba at the same time ekoi mindset se karam haina positive oina enthusiastic oina unstoppable oina thamba masi yamna important oi si oiragadi procrastination na se maru oina ekoi haksang sina tandharakpa lethargic oirakpa amasung mind sina tandharakpa mind sina distracted oirakpa nam oirakpa lethargic oirakpa sumaina oirakpa kanda ko ekoi procrastination se maruine koi tawgali ko hariba sing se karigumbai koina housing tai hangna haijakiba mayam se karigumbai koina pangthok pangam labadi procrastination se soidana koi control to boda mating pangani ko next up aina haijaningi se isagi pulsida aina pamiba vision any action se lor kanda ina achieve to boda result to visualization to bo sisu amuka khoi mind gi practice samani ko visualization to bo sigi practice se karing to bo kanda ko ekoi thabak to toning bagi procrastination se kill to bagi yam soba sinasu power mai mo ekoi da phangali next aina haijaning is ai hagna small steps lor ga chalak pakanda ina haijakre ko take small steps aina ahanba reason da ahanba step da ko aduna aikoina step macha se lorok pakanda aikoina step khudingi success oi pakanda ko isane sabu reward pibiu khoigi reward piba natraga appreciation to bai se khoigi mind sina khoi body sina yamna harawi motivation phangi aina ngasi karigumba suppose ai ngasai gi small steps sai betu ko ino modul pa chahum tan bagi natra chama tan bagi gi target se thama lupa chama ta lein khalasi natra lupa chama thama ta lein khalasi around 25000 30000 handa ki tha se in ta lein khalasi horak pagi wina si matang sida no mai sa nei sa bo treat pijobo treat pido ise addiction to bagi natra ga nisa sa bagi natra ga ngausna bagi na sa de koi hai se afaba isana pamjaba makal gi dish ama ko restaurant amda chalaga family ga loina na aigi loved one du ga loina chalaga ba chabi ob ningsi ningai ba moment experience ma when view isana isada fruit ama leira pibiu pijo ob nungai aina pamjaba makal gi shirt ama
natraga shoe ama natraga something that I want, I believe, I want, I admire, I pusi da sing pam jai ka na haya poto adu potum leiraga isana isada thunjo isada treat bibiu isada gift tawbiu. It's a celebration. Si haya na ko ngasi ina ting khatna kata niti boiba chinjak chasalaga adu celebration ni haibi yadi ko si sina ke doni amuke na nam moini haying next day to ai thabak phajana shubu ngamoi ai physical body ai mind active oira roi aduna isana isa reward tawra chatpagi habit se karigumba ina for few years karigumba ina mase as a habit in a maintain to bangam ragadi it can do really wonders. It can do magic in your life. Isagi consider magic oina sina function tawi sina work tawi adaidi okay aina step around 8-9 steps ai haijakre hairiba steps sing se karigumba pangthok piba matamda ya isagi punsida isagi habit ta leiriba procrastination ado tapna kill do bangamuni haibase research na hai ko haki matam sang na around 20 years I have na tawjeruba research ta fangjerak pa proven noiba adugumlaba learnings adugumlaba frameworks strategies mayamna masi yamna chawna suggest tawi ngasi aikoina wahan thok leba punsi gi episode number 12 basi dai koina discuss tawjeri basi ahan bada taking actions punsi the action loba hai basi kayam important toy masina kari kana bapi ko masi yaudragade khoi punsida kari mangjai haibena singba hanade khoi yam detail oina insightfully khoi discuss tawjakre madugi matungda aikoina kari gumba punsida action loba taking actions haibase aduki mati important oita aragadi aikoi khuting magna taking action haibase khoi karigi pangthokpa ngamdabano haibado madugi biggest reason se koina procrastination ni haina koin discuss tawjakre procrastination se kari gi damakta procrastinate tawri banoi koina pusida action loba se aduki matik phai haiba koina khangna action se loba ngamdri base kari gino procrastination se koi pusida lai base kari gino koi gi habit ta procrastinate tawbagi habit se kari gi develop torokpano what is the root cause what are the root causes haiba doi koi in detail we discuss tawjakre adugi makha tarak po ina khoi amu discuss tawjakre procrastination na se aduki mati khoi gi punsida tingkhang natraga hu oiba adugumla boposak ama oitaragadi action lobagi damakta hu oiba ko adu oitaragadi hariba hu se khoi karam haina kill tawgani procrastination se how to kill procrastination sigi matang dai koi step tare ni pane koi yam clearly discuss tawjakre hariba steps sing se adom gi punsida apply tawbi khiba yawbra ko consciously or unconsciously adom gi punsida karam matang da procrastinate tawbi ki ai ki punsida ai na hostel la lai matam da college tamjani gi matam da ai na procrastination gi habit develop tawkiba masung hariba doi ai na kai hatare successfully madubu ai na mighty ba pizere hairaga punsida forward progress oiraga ihagna punsida manglom da lakpani ado hayaki experiences su ihagna share to jaki adom gi punsida su adugum laba procrastination na maram origa punsida matam khara isagi lambida ayet pa khara piram banatraga isagi punsida khara setbacks create to ki badugum ba yaw buta aragadi share to biro adom gi experience ko ai discuss to minasi loina na akhoi mayam punna how to take action haibasi gi matang da punna master oimina bagi damakta master oimina ba haibado achieve to ba namna bai damakta how to kill procrastination adongi pulsi the procrastinate to oirekpa matam da adon procrastination gi habit ase develop to ringai matam da adongi pulsi da karam haina procrastination gi habit adu kill to ba ngambi khibage how you navigated through your procrastination habit high sigi matang da su adongi punsi gi experience leiraga di share to biro
पुन्ना मयाम पुनमकी एक्सपीरियंस मयाम पुनमकी बेस्ट लेसन्स अखोई कह हेतारे डिस्कस तौमिनरगा हेना कानाबा मखल की अदुगुमलबा पुंसीदा सक्सेस होइबगी बाय डिजाइन सक्सेस होइबगी लंबी अमा सेमगतपदा पुन्ना मपुंग फाबा प्लेटफॉर्म अमा मपुंग फाबा खोंजंग अमा सेमगतपदा मयाम की मतेंग निजरी लोइना लोइना वाहन थोलिबा पुंसी हारिबा एपिसोड तारानिथोय फाबा अखोइना चथाजरकलबा अमसुंग बोनस एपिसोड तरुक फाबा अखोइना डिस्कस तौजखरबा सिगी खोंजंग असिगी मतांगदा सिगी वीडियो सिगी मतांगदा ब्रो थोकचोंगी सिगुमलबा प्लेटफॉर्म सिगी मतांगदा यारगदी इसाना खंगना चानाबा मिति मचा सिंगदा शेयर तौबियु हारिबा खोंजंग असिगी हारिबा प्लेटफॉर्म असिगी कानाबसे मिति मचा खुदिंग मक्ता पृथ्वी की मफम खुदिंग मक्ता लेरिबा मिति मचा खुदिंग मक्ता फंगहनबदा अदोंगी ममल यामनबा मतेंग अदु प्रोथोक्सोंना निजरी मसी हाइजरगा ngasi gi oina wahan thok leba punsi episode number 12 basi loisan janabagi yathang adu mayam degi nijari thagachari thank you so much nungai na lebiu hakchang phana lebiu success na lebiu thank you so much bye bye